Nabakumar nongmai kapam na iba khoira haina mingthonba wari machagi khomjinba lairik ama ngasi phongdoktuna miyamda khushina krai Writers Forum Imphal na senduna ngasi Manipur Press Club ki thangjing hall da pangthokiba lairik phongdokpagi thorom aduka mari leinana lairik asigi aiba Nabakumar nongmai kapam na hai mahaki khoira haina mingthonba lairik ase Writers Forum Imphal na publisher oiraga phongbane lairik ase forum asigi chaniga humpuhundoi suba lairik ne lairik ase lamdam asida thokliba thodok wathok singda sagatpa wari macha singi lairik Lairik asida punna wari macha taraga mapan yauri Lairik asida yauri ba wari macha sing ase mahangna kumjali sing ani taradagi chatliba jahi kumjali sing ani ga kunga taruki haurakpa charuk phawbada ikhiba wari macha sing ni Lairik ase changyeng amoina ikhibani haina mahangna makhata ki Hairiba Lairik asi haujing matamsida Manipurda thoiba thodok watho asida kanagumbaga di mari leinade adubu madugi mami oi kari oi moi adudagi thim makhal makha kayati lokhlaga aina ijabani machi inabo honabada machida yauri bori macha sing asi 2010 adudagi na 2026 ki horpa chhai bhauda I ki bawari macha sing adu aina semjil hapto hapjin tawraga makhal mathil kayagi literary techniques hapjal laga ijabani koira hairi ba Lairik wari macha gi Lairik asita punna wari macha taraga mapan yawi aduga miyamga iman manadaba muongda aigesi wahau doki saruk haiba ma forward haiba ma amasung koi text ki matungda afterwards haiba ma amasu hapjai after forward ajina aina Lairik tu I bagi mong matau to chawrakna mayamda nolokpaga loina haijabani afterwards haina hapisna Lairik tu iba matamda kari technique sijenaki Ngasigi thoramadu da Writers Forum Imphal gi tha ahum khudingi phongba sahitya gi pau haina mingthonba chefong amasu phongdokhi thoramadu da Writers Forum Imphal gi President Irungbam Basanta Madi Vice President Dilip Mayengbam na President member oina sarkya khi loinana lamda masigi tongan ba maming leiraba aiba amadi khorirol gi lamda leiba kaya su sarkya khi